India ka thanga lairiba country sing asida haukiba matam khara asida oirakliba phibam sing asi karino Sri Lanka da chel thum puthaduna tana thaknaba kaya medicine kaya phangaktabadagi praja miyam naha kaya na irang hawraktuna violence thoki prime minister president resign tawduna country thadokuna 2022 da economic crisis thoki Myanmar Burma da 2021 dagi hauduna ngasi 2025 asi phawba junta army na rule tawduna state of emergency lakthokduna Myanmar gi mafam kaya da civil war thoktuna lai July 2024 dagi hauduna Bangladesh ki government Sheikh Hasina ki mathakta ihau kaya hauki ihau wachi kangkhalaki misi mina kaya ama yauki Prime Minister country thadokduna chenki ngasi phawba Mohammad Yunus ki lujing makhada interim government ama semduna lai Nepal sarkar ki corruption nepotism kaya henman badagi generation Z kauduna ihau haurakhi parliament mai thaki sarkar ki official kaya country thadokduna chenki thokliba thodok mayam asida paliba sarkar sing adu loinamak tukhi hayeng na kari thokani haibasi tambangamde